Khaidemda macha ani leirabi maunaha amasina fangle miyamna nupa mayungi pochai thugaikre. Imphal West District ki manung chanba wangoi khaidemda macha ani leirabi maunaha amma yamna singaningai oiba muongda sina fangle. Nupi mayumlonggi miyam hawraktuna nupa mayungi yum thugairuna mangtakhankre. Laikidrabi nupi adugi maming khaidem ongbi chawba chahi kuntaruk kawi. Mahakki mapuroibagi mingna khaidem boinaw Elias Nareswar chahi kumapan kawi. Makhoi anigi masanupa ama amasung masanupi ama leire. Masanupiduna chahi 10 rom sure aduga masanupaduna chahi 3 lom sure. Nupa adu sinmini. Police tagi phangba pauna hai nupa mayungi kangbuna nupi adu tha asigi kuntaruk ki numidang pung 9 rom taba matamda mayumdagi thokibadagi hanjilaktre hayuna missing report ama thangalake. Nupi adugi khongul libagi tabak yamna kana chatharingaida miyamna ngarang numit jungba duwaida khaidemga tiamga tainabada leiba lining thau pakhangmagi lampak amagi mayana nga leiba umang amada hauba upambi amagi makhongda nupi amagi asiba haksang leire haina pau pinarake mafam adu jangsinduna yenglobada mangkhraba hyriba nupi adugi haksang oiramki leikaigi miyoi kharana phungdoropagi matung ina laikidrabi nupi adugi ngaksamda singaningai oiba dakpham khara leirami maduna maram oiraga mahak kanagumba kharana hatpra haina singnari thogdok thokpa maduda police ki forensic science ki team ama lakuna mihar adugi langla langjin puthokpa ngamnaba spot inquiry amasung magistral investigation na chingba pangthokre pa adumakpu misi asigi matangda langla langjin khangba wafam amata police ki side tigi phungdorakpa leitre asiba haksang adu police na thogdok thokpamda lakhalaga Regional Institute of Medical Science RIMS ke mokta makha taba thabaksing lakhatnaba thamkre laikidrabi nupi adu iram sifaidagini nupi mayum na phungdorakpagi matung inna laikidrabi nupi aduga mahakki mapuroibaga ngaihak leitna khana chainabagi thogdok lei mapamdasu halaklaga leiba yaukre masimangna maram oiraga misi asigi marumda nupa asi chingaba yaba misakni hairi adubu ngarang nungthin phawbadi mapuroibadu phadri Manipur miyamgi lengak ama January 13 ki mamangda lehanaba BJP na thaurang tauri Manipur president rule leiringagi chairak asida lakadariba chahi 2013 ki January 13 phawbagi mamangda anouba lengak ama semnanaba Bharatiya Janata Party BJP na thaurang tauri New Delhi da base tauba TV9 na report tawrakhibada anouba lengak aduda Manipur gi MLA nimphumari na sawatkani adumoina Kuki furuki oina di separate Union Territory natragana Autonomous Administration demand tawguna leibana maram oina yaroidori roidana rajniti gi lambi ama semnaba honabada kudong chadaba thokli Central Government na wari sanaduna warisin ama purakpa pami miyangi oiba yanaba ama semgatuna tangdu leitaba fibam ama lehanba haibasi anouba lengak adugi khwaidagi chawba singnaba ama oigadori Manipur Legislative Assembly gi MLA humpu leibagi manungda Nimphumari na anouba lengak aduda sawatkani MLA singi oinadi chap chana leiba haibadumakti hendoklabani phibam asigi yenglaga BJP na Manipur miyamgi lengak ama amuk hanjin hannaba thaurang torakpani haire December 13 da New Delhi da leiba BJP headquarters da party adugi organization ministries singna yawnam aruba mifam ama pangthoke mifam aduda lengak sembagi lambi ama road map semnanaba khanaki Kanana Chief Minister gi candidate oigani sungsinnariba party singa karamna chatminnagani amasung anouba lengak ama sembada oithokpa yaba rajniti gi lambi ama semgani haibasini BJP gi lusingba singna Manipur dagi president rule lokthokuna Republic Day mamangda anouba lengak ama hanjilhanba pami matam sanga rajniti amasung wild thodanggi matangda leptuna leiraba matung phibam adu loisinduna anouba lengak ama semlakadabani adumoina makhairiba khongthang adu aroiba amadi oidri Kuki furuki oiba organization khara Kuki Human Rights Council Village Volunteer Kuki jongamna chingba singna separate union territory natragana autonomous administration ama demand tawguna lei December kunda Village Volunteer of Eastern Zone Kuki jongam kauba organization ama thadorakiba cherol amana hai
Kuki MLA-singna Maitai MLA-singga New Delhi-da unakiba adu nungnangngai oiba amani Leinana makhoina anouba lengak ama semnabasu honari adu moinamak phurup anigi marakta hauzik oiriba phibam adu khangadabani phurup ani asi hauzikti geographically amasung politically khaidokna duna lairibani maram aduna Kuki singgoina separate union territory ama mathau tari makhoigi political and administrative demand adugi matangda chapchaba thajaba ama pijiba fawba hauzik BJP na paikhatliba thaurang adu ayaba pibada khudongchadaba leigani hairi Pawi likulamagi matungina Kuki Zafurukki manungda leiba MLA kharadi separate administration gi demand adu fongna sawgali asigumba phibam asida tangdu leitaba natragana lengak ama semba haibadu azoba wahang ama oiri central government gi fangba paw amagi matungina Manipur gi manungna nisuba autonomous ama lehanbagi lambi leite hairi center na hojik wari sanaduna yananaba ama puraknaba honari Kuki MLA ama organization sing anouba Manipur gi lengak ama sembada sawatkani haibagi thaja balai hairi lengak semagi matangda MLA masingda yengulabadi chaba masing lei adumoina maksingnaba ama oiribadi tangdu leitaba hanjil hanba amasung socio political gilamda yanaba amata leitaba asini Kuki furuki oinadi administrative solution ama demand tawri masina anouba lengak ama sembada saubasingnaba ama oiri adubu hangningliba oiribadi wahangdi Manipurda anouba lengak ama January gi manungda lakkadra natragana President rule makha sangthagadra leigadra haibasini Irang asina maram oiraga lupa kor humputara dagina marifuromgi value oigadaba heavy machinery amasung equipment chamri hena amang ata thokhankre haukiba chai lisingani kulumdoi May 3 dagi state asida tholakiba irang asina maram oiraga lupa crore humputara dagina marifuromgi value oigadaba heavy machinery amasung equipment chamri gi mathakta amang ata thokre irang asina maram oiraga lambi sembada sizinaramba heavy machinery chamriga kunhumdoi rom amanga thoki heavy machinery sing adu PMGSY gi makhada contractor sing na lambi sembada sizinaba ngaktani irang asigi manungda amanga thokiba machinery sing asiga mari lenena contractor sing da compensation pibadi hauzik phawgi oina ngamdre PMGSY ing lisingani gi December thada launch torokpadagi lambi faunadana leramba sing amasung tamgi khulsada marfutara mangarom lambi sembeng mapung phana fauhanba ngamkre PMGSY gi makhada hauzik fawbada lupa crore lising mariga Chathakhre marfurom gi oigadaba lambi amadi thong lising amaga chamapan kuntra mathoi rom suba loikre suba loikiba thabak sing adu ayambana ing lising ani dagina lising ani kun mathoi fawbada PMGSY gi phase 1 gi makhada sanction tawrakiba senphamdagi sukibani nakallamaromda Churachampur amasung Federal District da PMGSY gi hauzik fawbada lup thabak yankai mangarom suba loisindana leiri masina Manipur gi oina khwaidigi yamna thabak loisindana leiba mafam oiri Tamilong amasung None district da su thabak mafam nimphumari rom loisinba ngamdana leiri PMGSY phase 1 amasung 2 gi thabak sing asising gi district ki oina chada humputara mapal lom loisinba ngamdana leiri tampakta leiba district sing oina di thabak loisingadaba chada tramathoi rom tamak ngaire hairi amaromda PMGSY gi makhada fungyar kendra gi manung chanba kamjong dagina Chathakhre khulen fawgi oina phase 3 thokna sukiba thabak suba soidana yamlaba senpham sing lokthokre thabak suba loidana yamlaba senpham sing lokthokre Thawong asina maram oiraga maikei adom gi khunja singge maikei dagi pendaba kaya phungdorakle Chathakhre khulen gi ching nureng song AS na phungdokhibada PMGSY gi makhada kamjong district headquarters dagi kilometer 13 sangba lambi gi saru asinadi ahanba phase ki oina suba loiduna break topping fawbadi tawkre adubu lambi gi nakalda semgadaba drain sing di hauzik fawba semdan leire ani suba amasung ahum suba phase ki oina kilometer 13 sangba puna kilometer 13 sangba lambi asigi oina di break topping gi Laradana nung fawba ningkina chaidri hariba thabak sing asi lising ani kun fawba de suba losingadabani masi oiduna su lambi sing asi thabak suba loidana yamlaba senpham sing lokthokre haina penda phungdorakle Vietnam da bus accident thokpada mioi red chikre Vietnam ga wang thangbada laiba Gien by province ke singi lambe da passenger puba bus ama accident thokpada gi mioi tare sikre hare laiba adu gi media na thadurakpa warol amada bus adu passenger tara mapan puduna chatkibani hare Vietnam news agency na phungdorakpa warol amada charity group ama puduna chatkiba
Seat kunmapan thaba bus adu chingi lambi adudagi tharo onthaduna laibak thiba thawdo adu thokibani hari mi kanba team singna mafam maduda jangsin khibaga loyana atek akai nanglaba bus adudagi miyoi tara laksokpa ngamkhi lemhoba miyoi tara adu khulai sijinaduna bus adu makak thatlaba matungda ayuki pung tara ka minute 30 rom taba matamda laksokpa ngamkhibani laibak thiba thawdo adu bus adugi brake fail oirakpadagi thokibani haina finhok communist ki Chairman Hoang Ana Tuan na phongdokhe khudong thiba nanglaba bus aduda tongliba miyam adu kannaba lebak adugi police military unit local official amasung mafam adugi khunjasingsu yauki hari thawdok aduga mari leinana authorities singna thibu humbagi thabak sing Chathakhre hainasu Vietnam News Agency na makhatana phongdorakle panbayai lebak asigi lambi gi fibam sing phattabana maram oiduna mamangdasu accident thokpagi chang wangke Ta tarukta Bangladesh ki Hindu Singh gi mathakta lining Laison ga mari leinaba attack humputra mathoi Chathakhre report sahi asigi June amasung December fawgi marakta Bangladesh ta masing yamdaba Hindu Singh gi mathakta lining Laison ga mari leinana attack humputra mathoi Chathakhre haina Human Rights Congress for Bangladesh Minorities HRCBM na phongdokre HRCBM na phongdorakhibada lebak adugi Rakhampur Chandapur Chatrongram, Dinaspur, Lanmonihat, Sunamgal School, Komila, Gazipur, Tangol, Amasung, Silet, Yauna District, Kontragi Matakta Lining Laisonga Mari Leinana Chathakhre Bakes, Kayagi documents sing Tengna Kihari. Rights Group Asina, Pongdorokba Warol Amada, Pam the Bathodok Sing, Asi Lining Laisonga Mari Leinana Toki Batodok, Watok Sing Nihari. HRCBM na phongdorokpa report amagi matungina lining Laisonga mari leinana masing yamdaba furup sing Chathakhre pamdaba thodok sing adu police more violence mob violence amasung miyamna piba chairak singna toina thokhankhibani hari chayasigi June 18 dasu Barishalgi Agribata Prophet Muhammad ki mathakta pamdaba wahai wata singang sakki habigi maral siraduna masagi chahi kunithoi suraba Tamal Badia Koba Miyoi Amasu Police na Faki Miyoi Asif Hazin Kibanumid Humnigi Matong the Manana Marasiruna Masagi Jahi Kunmari Suraba Santo Koba Miyoi Amasu Chandrapurgi Madlabatagi Faki Hari Hindugi Yum Kunitoi Romsu Miyangi Hona Amang Ata Togan Kivagi Powdam Lady Hari Census and delimitation ki matangda political party ki mihu sing yauna mifam pangthokre Kuki amasung naga sing di yaukidre India ki taraga taruk suba Census oina face ani thokna pangthokadoriba Census of India lisingani kuntaret ka mari leinana ngarang campaign for just and fair delimitation na sinduna lamyan ba sanglen da set asida lairiba tongan ba political party singi mihusing yauna close door da mifam chathaba hokre Census and delimitation haba team da pangthokiba nongmugi oiba conclave da BJP Congress JDU amasung NPP yauna tongan ba political party taramathoi gi mihusing charugyaki adobu Kuki amasung naga singi oiba political party gi mihut amata charugyaki de miyamna hena sakhang naraba demographer ama oiriba Rimski Retired Professor and Head Biostatic RK Narendrana moderator oina pangthokkiba mifam maduda campaign for just and fair delimitation ki convener Jitendra Ningombana presidium member oina sarugyake loyana mifam madugi losilakpada tongan ba waref kaya sulokhe ngarangi mifam maduda lokhiba waref sing adude Manipur hojik oiriba tangdu laitadriba fibam asida lisingani kuntareta Celsius pangthokpa haibasi chanaba yaba fair oiba state asigi demographic reality utpa Celsius ama oiroi Jumdaba aran ba Celsius ta yumpham oiraga delimitation exercise torabadi Manipur ki tongan ba yelhomi community singi demographic representation da akaiba kya lakani premature oiba Celsius ama delimitation na misinglom da akaiba kaya amuk handokpa yaroidaba moongda lona yaba moongda laihanduna phattaba phal kaya lakhangani Manipur da lisingani kultarek ki Census ki section 3 of the Census Act 1948 ki matung inna Manipur da tangdu laita phibam lakpa IDP singna masa ki mayum da hanjillaba matam normal administration lairaba state ki Napang kudimak tatatokasin pre oina yaraba matam Census ki mangoina na illegal immigrant singbu NRC update tawkuna natragana manaba mechanism ama khandoklaba tungda Census pangthoknaba taksinba amadi Manipur da lairiba political party kudikmangna warep singa sipuna amadi tongan ba Bharat Sarkar gi Ministry of Home Affairs sa pisinduna Manipur gi Census asi matam khara laithoklag
ꯌꯩꯊꯣꯛꯂꯒ ꯃꯇꯥꯡ ꯆꯥꯔꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯇꯛꯁꯤꯟꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯀꯟꯀ꯭ꯂꯦꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯃꯣꯗꯔꯦꯇꯔ ꯑꯣꯏꯈꯤꯕ ꯔꯤꯇꯥꯌꯔꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔ.ꯀꯦ. ꯅꯔꯦꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯕꯥꯎꯟ ꯇꯧꯕ ꯇꯉꯥꯏꯐꯗꯕ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯆꯍꯤ ꯇꯔꯥꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯣꯁꯤꯖꯔ ꯑꯃꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝ ꯏꯪ 1962ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯆꯍꯤ ꯇꯔꯥꯒꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯦꯟꯁꯁ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯪ 1947ꯗ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯏꯪ 1852ꯗꯒꯤ ꯍꯧꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤ ꯇꯔꯥ ꯈꯨꯗꯤꯡꯒꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯁꯨ 2001ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯁꯦꯟꯁꯁ ꯑꯗꯨꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯒꯤ ꯁꯕ ꯗꯤꯚꯤꯖꯟ 8ꯗ ꯃꯤꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯐꯥꯎꯕ ꯌꯧꯈꯤ꯫ 2018ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯁꯁ ꯑꯗꯨꯗꯁꯨ ꯃꯐꯝ ꯈꯔꯗ ꯃꯤꯁꯤꯡꯒꯤ ꯆꯥꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛꯁꯨ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ 2018ꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯊꯕ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯏꯪ 2019ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯦꯟꯁꯁ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫